अहानबदा मरोइबा पाउ तोंगान तोंगानबा लमसिंगदा मागी फुरुप की ओइबा कुमहैदी लei अदुबु फुरुप खुदिंग मक्की ओइबा मेरा हौचोंगबा थौरम असिदि अनिसुबा लेते हाइना निंगथौ लैसेंबा सना जावबना फोंदोखरै। मणिपुर पुलिस ना फगटखिबा यामलबा मयाई काबा पोटलम कया यूनियन होम मिनिस्टर अमित शाह की ममांगदा मई थादुना मांगहनख्रे। येलहोमी मैटै मिटैबु एसटी लिस्टा यावहननबा लेंगाकना खनरक्लिबा असि मतम सांगलक्ले मियामगी अपाम्बदी थबक्ता ओंथोकपिरक्पा अदुनी हाइना एसटीडीसीएम ना फोंदोखरे। यू लीगलाइज तौबा खुनाइगी कांखुल मुथननबा होनबा थौरांग अमनी हाइना शिनाम नोंगलैमना फोंदोखरे। युमथंगनरिबा लेबाकी मियोइसिंगी पुकनिंग चिंचिनबा मेडिकल टूरिज्म चावखननबा टूरिज्म डिपार्टमेंट का तानरी हाइना हेल्थ मिनिस्टर सापम रंजना फोंदोखरे। अमदे हौकिबा पुंग कुनमरीदा मणिपुर के ओइना कोविड-19 के अनोबा केस अमता थेंगनखिद्रे असिबा अमता यावखिद्रे। पोनी टीवी ने संदोकचरीबा नुमिदांगी पाउ मीटिंग ताबिरबा सिंबु बिद्यासना तराम नोकचरी पाउ संदोकना पिजरी। मेरा हौचोंगबा असि कमन कस्टमरी फेस्टिवल अमनी तोंगान तोंगानबा लमसिंगदा मागी फुरुप की ओइबा कुमहैदी लei अदुबु फुरुप खुदिंगमक्की ओइबा मेरा हौचोंगबा थौरम असिदि अनिसुना लेते हाइना निंगथौ लैसेंबा सना जावबना फोंदोखरे। वाफम असिंग असि स्टेट लेवल ऑर्गेनाइजिंग कमिटी ऑन मेरा हौचोंगबा लिस्टिंग अनि कुनिथोइना सिंदुना हयेंग पांगथोकदबा मेरा हौचोंगबा सरुक याननबा मणिपुर के तोंगान तोंगानबा अरापचिंगी खुल सिंगदगी लाकबा खुलगे निंगथौ अमदे खुंजा सिंग तरामना ओकपगे थौरम अमा सना कोनुंगदा ngasi नुमिदांग पांगथोकपदा लैसेंबा सना जावबना फोंदोखिबनी। राज्य सभा की एमपी सु ओइरिबा सना जावबना हाय मेरा हौचोंगबा असि मिटै नत्रगा तांखुल कबुई अनाल मरिंग अमदे फुरुप अमतंगी थौरम नते अपुनबगी थौरमनी। मसी नोंगदा लाइरेन पाखंगबा मतमदगी लेप्तना पांगथोरकले चही लिसिंग अनि हेना सुरबा थौरमनी। ngarang nahan khak semjilaga pangthorakpa nate kumhai asi ngasi fawba leptana chatharakna naba honabada khara awaba kaya thengnarami adubu birena chief minister oirakpadagi state level gi thakta pukhatuna chingtamgi mari tana hanba yade haiduna pangthokba horakpa asi lamdam asigi chingtamgi machin manaw oibagi mari adugi maru oiba khangbani masimak miyamna pukning thogatfam thoge hairiba kumhai asi khak तना मणिपुर के चिंगतम मचिन मनावगे मरी योखटपा ngamgani aduna chahi lisang sitna chatharakलबा कुमहै असि मखाताना चथाहौननबा अमदे योखट हौननबा तुंगे मिरोलदा पाउजेल पुन्ना संदोकमिनसि हाइना मखाताखि। कोई मेरा हौचोंग बसी याम पिकना तौदबा यादब खरादंग तौरगा कोई सही अनिमुक से लेपुरे अदबो हंदती सोना थजान बिदना दो पाखंग में थजान बिदना मुक कोई हाइरिबा कोविड तो खर फागिदना कोई नसि पुन्ना मुक बानि उनादर हायेंग सि चावना कोई तंगलादा थौरम सि पांथोक मनगनी अदुबो ngasiदी अखोइगी होना जाबा अखोइ सिंग तंगी मरी सि मांगन बयादे हाइबु वाखलदु ईश्वरन उबिदना ऑनरेबल चीफ मिनिस्टर श्री एन बीरेना चीफ मिनिस्टर वेबगी मतम से लापदगी हाइबा अखोगी फेस्टिवल से मसिगे वैल्यू से मा खंगे मसि इंपोर्टेंस मा खंगतना भांगना स्टेट लेवल की थाकता पुखतपिदन होजिति अखोई खरम मखै सिनबदा वारम बमायाम दो गसिदि खर फारे अदुन आई ऑनरेबल चीफ मिनिस्टर बु अखोई मयाम पुनमला थागतफम थोई। मणिपुर पुलिस ना फागटखिबा यामलबा ड्रग्स कया यूनियन होम मिनिस्टर अमित शाह की ममांगदा मई थादुना मांगहनख्रे। गवर्नमेंट नसिगी वार ऑन ड्रग्स की सरुक अमा ओइना मणिपुर पुलिस डिपार्टमेंट ना तोंगान तोंगानबा मफम कयादगी केस 59 दा फागलखिबा यामलबा ड्रग्स सिंग अदु ngasi lamdeng solid waste plan gi manakta leiba सीजा कमन बायोमेडिकल वेस्ट ट्रीटमेंट फैसिलिटी दा मई थादुना मांगहनखि। मई थादोकपा अदुदा यूनियन होम मिनिस्टर अमित शाह वीडियो कॉन्फ्रेंस सिंग ओइना सरुक याखे। मणिपुर पुलिस की आईजीपी थेमथिंग ngasangba KHI शिवकांता एसपी इम्फाल वेस्ट एम प्रदीप एसपी इम्फाल ईस्ट NAV की
SP Megachandra, Women in Crime gi ASP Ratna ngasepam amade police officer kaya yauke ngasigi thoram aduga mari lainana IGP John Wan Themthing ngasangban High Union Home Minister Amit Sahana video conferencing tawduna North East ki state khuding makta ngasi asi drug sing mai thaduna manghanbane Manipur gi oina ngasi mai thariba drug sing asi judicial proceeding chathaduna court na ayaba piraba drug sing adune ngasi mai thadokiba drug sing adude heroin powder kg Taruka dasmik ahum mapanama WY kg taranipan dasmik taruk ama mapan ganja kg lising amaga chatrika subnamari SP gram chamgaga maudramanga and 10 gram chamaga kunmapan gi potlamni court ta pending ladiba kaya amasu leiri court ki ayaba piraba drug sing makhatana mai thadoktuna manghangani hake. In coordination with the other northeastern state headed by the NC drug destruction in order northeastern state to wini aikogi Manipur side digi drugs made have heroin powder 6.319 kgs ni amphetamine tablets it's 18.619 kgs ni ganja na 1704 plasmoproxivin or commonly known as SPSPI na 595 grams ni and 10 tablets na 129 grams she disposed of only with the approval of the court ni and with the approval of the drugs controller. We followed all the judicial proceedings. Court ki due approval yauraga concerned authority ki approval tauraga ngashi tumaina destroy tawbani case ayamba aikoi yam pending shulai koi court ki approval lauraga dispose toningai tawbasi from time to time aikoi tum tawbani. There are a lot of cases which are pending also, which itself is a huge amount. Haukiba August kuntarok lisingani kunithoidege tongan ba mafum singda leptana Manipur ge yelho furok ama oiriba maitai mitai su schedule tribe ki lista yauhanduna masagi yelho saktam ngakchanabage constitution ki ngaklo piu haina changsiliba khongjangge saruk ama oina STDCM na miyamga Laikai gi club maida paibi amasung atai loop singa khutsam naraga leptana wakat mifam chathaduna lakli hauzik fawada tongan ba mafum nifu henbada wakat mifam chathakre haina STDCM gi convener Romesh Mitaina fongdokre wafam asingasi thangmai bandal leiba ima khunthok hanbi sanglen DMU complex ta paumi singa unabagi thauram amada fongdokhibani paumi singa unabagi thauram aduda STDCM gi convener Romesh Mitai WMC Manipur gi State Unit President Urikin Bam Kunjo Salai Kanba Luki Assistant General Secretary Amade Central Committee Khakpa Khuman Amade Kanglaipak Kanba Luki Advisor Jilangamba Khondramna Saruk Yaki Paumi Singa Unabagi Thoramaduda Romesh Mitaina Makhataradun Hai Numit Karani ge Mamangda Manipur ge Chief Minister na Paumi Singa Unaba Amada Maitai Mitai ST lista Chanabagi Wafam si state cabinet na khanare makhakari positive oiba paikhatpa yabage khanari haiba wafum de taramna oke adubu lengak na khanabirak ibasi matam sanglakle miyam gi apambade khanabaga loinana athubada thabakta onthokpiduna yelhomi maitai mitaibu ST lista yauhanba aduni amade lakliba October 12 lisingani kunithoi Thursday numitki ayuk pung 13 dage hauraga nungthel pung ahum fawba nongmagi oiba miyamgi mifam public convention ama DMU campus te leiba ima kunthok hanbi sanglenda pangtok jagani mifam asida maitai mitai hingdaba yade khanba miyoising Akhang ahising club maira paibe loop atai voluntary organization singge mihut singna saruk yabiu amade amna sakhang naraba world mitai council salai kanba loop na chingba loop singna saugat padan hatana hakthengna khongjang asida punna saruk yaminasi amade miyamge ihul khangba ikai khumnabag loinana Manipur lengakna khanabagi mathakta mathauta ba thabak sing lokatuna athubada yelhomi maitai mitai busu ST lista chalhanduna constitution ki ngaklo pinana bahot na si hai na su fongdokhe koina ngasi taliba ko yellow furu ama constitution ma sakhangba wehen biu haiduna taliba wafam si state government na masiam seriously khanbi dabagi mawong ma khat koina uba phangi maramaduna aikoi hoksik sangsalaiba yamna democratic oina wakat mifam si India si democracy chatba laipak amani aduna aikoi yamna democratic oina ngasi phawda ta ama makai si wakat mifam changsallaga aikoi gi phangpham thokpa right constitution gi phangpham thok phak se koi pangan biu haiduna ngasi bok ta laga lak seribani violence yaudina asok apan yaudingai da mamang da thokkiba thokdo wa thok
Manipur da hojik fawda tan ki demand sing se maram chai haira haira su ngasi fawba akan be iho howdana misi mina yaudri bodi ekta maram chaba demand ngasi baw pi ba leiti maram aduna madugumba asok apan yaudaba misi mina yaudaba adugumba yamna violence oidaba iho sida hazabiraga state government na masigi chapsaba lengak slokat piu yu paktakna na thakhanduna layengba ngamlaroidaba layong amana khunai asi toratuna manghanduna aikhoigi kangkhul muthatna ba hotnaba thawrang amani haina sinam nonglaimana lengakpu maral sirakli kada tami chingme unit progressive youth association amadi lamsang maira paibi lup taranipanna khutsamnaduna yu legalize toba yaningdi haiba dabi toduna ngasi lamsang bazar da pangthokpa wakat mifam amada maira paibi lup taranipangi president sinam nonglaimina fongdokre mahangna makha taraduna hai ima singna yu thingnana ba lauringai ima ibel sing amata tanaramdana yu legalize story haina lauthorakhiba miyamgi mayoktani hiramasida ima singna kaidongnungda yaba ngamloi layo khraba ima ibel sing aduna nisa thingnanaba nisa bandi semduna chatlamba lambi aduda macha oiba ekhuina tunginduna ngasisu nisagi mayokta lepli cabinet decision hando u haina lauringai policy ni haiduna supnagi lamai ani khak panba che ama kada amadi nupi samajda pisilak aga irang haudananaba themba manba thawong chathaba yaroi haike Masidi tasengna yam yajaningdi habidi lisang sina yugi damakta chaitheng phangdana laklaba lamdam sigi ima sing asida asiguma yaningdi haiduna matam amagi leikidraba ima sing duguma mayam sing aduna kanna changthaliba khongjang asida government asina yaningdriba khongjang ase mamang iho kayam changthana leiriba sibu policy amakhangni haiduna makoina kariguma amakhakta pohong pahong biramdana kari kadai da haiba karigubo amatabuk tawdana ngammi haibagi matagum ima singi punsi mahaw ya hondaba makoina tawjaraliba thawdang sing makoina miyamgi damata kathoga ngasidagi sahi samgi mathakta na kathokdana lalaba ima singi punsibu karem ka thaina bani makhoi singi maman yahon bidabani ima singbu idi gai khumra bidabani haibase aikoina masigi damakta tasengna mase yajaningdi Imphal West ki commando team na akaknaba pau amaki matung inna aina yadraba loop singna seasonanaba niyamla na lawa sim card thamlamba mioi ani ngarang pauna bazar dagi faraba mioi ani adugi mamingna Angom Zamba Deval Singh Chahi Kuntraga Mapan Apokpa A Kumar Kurai Chingangbam Lekai Imphal East Amade Chanam Jiten Maitei Chahi Kuntra Taret Apokpa Chanam Samu Maitei Chanam Sandrok Mayai Lekai Dagini Ahanba Wahang Pahong Chathabada Angom Jambam Debal Singh na Moreda Leiba Pawan Brothers Mobile Dukanda Dukan Famba Yauba Subam Koba Mioi Amana Taklak Pagi Matung Inna Ibohal Cycle Shop Mayada Leiba Chanam Jiten Mitai Dage SIM card Sing Laukhatke Amade Chanam Jiten Maitaina Sakang Daba Pangal Amana Mangonda SIM card Sing Asi Pawan Brothers Mobile Dukan Ge Mapu Pawanda Pinanaba Sinarambani Haiba Kangbangamke Makhoi ani dagi eco van ama handset mobile ani Realme mobile handset tarahumdo yauba cartoon box ama Realme gi buds yauba box macha manga Jio SIM card kontra taruk Airtel SIM card kontra amade tax invoice ahum yauba lei machu gi khau wallet ani Aadhaar card ama voter card ama pan card ama ATM card ama driving license ama amade gari gi registration card ke xerox copy ama so fagat pangamke faraba mioi amade potlam sing asi ain gi oiba makhataba thabak lokhanaba city police station ge OC da khutsina kre haire loinana SIM card yoliba singna chechang yaudana lana yondan na basu khangalakle All Manipur PhD Workers and Employees Association at Department Asida Thabak Tauriba Singge Yaifinanaba Tauraba Matam Adutada Miyamda Maru Oina Ising Fanghananaba Lairiba Department Asi Chaukhatpa Hena Miyamge Thabak Tauba Ngamgadaba Department Oigani Haina Fongdokre Loinana Charter of Demand Ama Governor Chief Minister Amadi Atay Mari Lainaba Official Singda Pishinduna Thabak Oina Pangthok Piraknanaba Taksinkhre Manipur Press Club ta ngasi association ge Vice President Laishram Deven yauna pangthokpa
paumi singa unaba amada association asigi president Sapam Samungona hai ngasi pisin kiva charter of demand aduda maru oina listing amanga chamapan maudra mapanda work charge on bada yauhodaba casual oina thabak tauba master role employee sing tongan ba scheme singda amade PhD gi reservoir singda contract oina thabak tauba singbu work charge oina on khatba natraga regular tahanba listing amaga chamapan maudra mapanda work charge oina on khatkiba staff Janipanga Marifu Nipan buna regular tahanba yauri Pithoktana Lairiba casual employees singe Kutsuman Pithokpa work charge employees singe Giant Harness Scheme ge Kanaba Piba Jahi Manga Suraba work charge employees sing pension gi Kudong Chaba Fanghanbana Chingba Charter of Demand Aduda Yauri Haina Sapam Samungong na Makata ke Health Service Maintenance Act 1976 or 1994 की मखादा लेबर डिपार्टमेंट लंबू विलेज कमिटी से मगा रन तवयाबो इसिंग नो करान टेस्ट तौरे अरे द करी करी यावरे एलम खरा अब फिजिकल खरा ना लगा खरा मसू लंगा एट सेफ ड्रिंकिंग वाटर हो याबरा कोई पब्लिक हेल्थ इंडियन डिपार्टमेंट से विलेज कमिटी के से मगा चलाए रे अरे कमिटी दु द तौरगा अनएम्प्लॉयमेंट का सॉल्व तौरे काय दुदी मदुदी यामन लान बा कंप्लीटली 100% wrong ने हाइबा मयाम सिंजे तौबा मतम नि स्टाफ दरकार ले अदना स्टाफ दरकार ले रगना लौरो रेगुलर दा अदुगा कैजुअल मसरोल कॉन्ट्रैक्चुअल काइना तौरगा बॉन्डेड लेबर की टाइप ता मणिपुर की थबक फंगदबगी सेमेसा सिरे खरबु तौरदेना थाम दे लिसिंग मंगा पीबा तरे पीबा निपान पीबगा मी सीजन ने हाई तारगदी मधु सरकार के सुंबा पॉलिसी नते Manipur gi achauba kumhai ama oiriba mera hau chongbana lakpada Chief Minister N Birena Manipur da khundariba chingmi tami pumnamakpu yafa paujel pirakli mera thanelda Manipur da leiriba furup khuding makna tangdu leitana amata oina apunbagi saktam sagatpaga loinana kumhai asi pangthok e hayengdagi haugadawriba mera hau chongbage kumhai asina lakpada Chief Minister na lamdam asida khundaduna leiriba furup khuding makna nungsi chanana amata oibagi wakhalonga loinana lamdam asi chawkhat thaurangi lamda hena khumang chawksinna bahonna rasi haina yaifa paujel pirakli Trade Commerce and Textile Minister Nemcha Kipgen amadi Water Resources Minister Awangbo Nyumai aninasu mera hau chongbaga How chongbana lakpada lamdam asida leiriba furupcha khudingda yafa paujel pirakli Iramdam Manipur asida kundaminariba amadi malemgi mafum kayada choina khunda leitaduna leiriba imari oiriba khwai pumnamakta mera hau chongbana lakpada thamoigi oiba maribu hena chechinanaba ameskona yaifa paujel pirakli thoramasi chingburoi tamburoi anigi marakta yelhongaidagi leijaraklaba machin manau oibagi nungsi lipul adu hena chesina punna bagi damag ngasi fawba mera hau chongbagi thoram Manipur miyamna pangthoktuna lakli adubu thoram sing asi pangthoktuna laklabasu aikhoi maselgi marakta khaibung tabagi wakhalona mangthaduna iramdam asibu machet ahum thokna kairakpa yabagi akiba adu leminariba furup maselna khangfam thoke asigumba tanja asida mera hau chongbage thoram asina chingburoi tamburoi anigi marakta machin manau oibagi senglaba awanungai ge wari kayana mangjel thaduna thoram asi iramdam asige mioi khuding makna ngasi fawba pangthoktuna lakli chingdana lanmai thanduna amade tamdana mera thongmai thanduna mayamba amasung manau oibagi ningsing khudam adu ngasi su leptana pangthokli asigumba mamal yam khraba mera hau chongbage thoram asi lakpada lebak miyamda All Manipur Ethnical Socio Cultural Organization ameskona yaifa paujel pibagaloinana lamdam asida leminariba furup khudingmak na amata oina leptuna mapalgi safu punna ngakminaduna hena faba khunai ama ohelasi haina fongdorakli paugi marakthana tinba bregama Aiko, asuk thiang abji pok kai chalwino. Ta cho langbal paithal chatubani. Mitom mian cha jingna khoi bo pangma siba juar mela do ngani ne. अदुगुम मेला दुना तिये ताचो सिदे येलहोमी एखोइना छिनजबा इरमदम सिगी सेबे लोंदसु याम कानागदबा अदुगुमबा लंगमन कैथिने ताचो काइदे मोइगी मैगदो लंगट्रक लंगथालगा लंबिगदो लोरे ताचो खुफजमने
ताचो लंग के थे ले होबा इखोगी स्टॉल सिंग दा ताचो अदुदा ले होबा पोट चे यो मदुदि काइदि स्वाई मार्केट उगे पंगदा ngakani da Tayai, aini ang ngauzari di ngasai foreign country singi soul singdo. Adu ne haba. Adu dagi ngasai ne lepdo. Yumne. Yare sang Taso, asuk thenga phokai chaluna taso. langban ke thin salu पृथ्वी की तोंगान तोंगान कंट्री मंगा हाइबदी थाईलैंड बांग्लादेश अफगानिस्तान अमदी नेपाल एना इंडिया की तोंगान तोंगान स्टेट कुन की स्टॉल सिंग हंदक की लंगबल के चल सिदा सरुक या नुमिदांग मतमदा फजरब मई की कुमई लोइना तोंगान तोंगान एंटरटेनमेंट प्रोग्राम सिंग म्यूजिकल कंसर्ट फैशन शो मिड द स्टार न सिंग थौरम सिंग लंगबल के चल लेंबिरक्तुना माहौल लोगी हो ब्रेक के मधुंग मखाता पाव पिजरी मणिपुर असी चाही खर की ममांगदा लेरंबा फिवम अदुदगी चौखटपा अफबा लमदम अमा ओइरकले म्यांमार थाईलैंड अमदे मणिपुर गा थंगनरिबा लेबाक के मियोई सिंगे पोगनिंग चिंगसिननबा मेडिकल टूरिज्म चौखटनबा टूरिज्म डिपार्टमेंट का तानरी हाइना हेल्थ एंड फैमिली वेलफेयर मिनिस्टर सापम रंजना फोंदोखरे नुमित निनी चक्थगदबा एसोसिएशन ऑफ सर्जन्स ऑफ इंडिया मणिपुर चैप्टर असी मणिकोन लिसिंगनी कुनिथोइगे सिल्वर जुबली कॉन्फ्रेंस ngasi कॉन्फ्रेंस असिगे ऑर्गेनाइजिंग कमिटी ना सिंधुना रिम्स के जुबली हॉल दा होदोकपगे थौरमदा वाफम असे रंजना फोंदोखिबने सापम रंजना हाई हेल्थ केयर फैसिलिटी निंगथिना खुंगंग अमदे मनुंग हंजनबदा निंगथिना फंगहन्नबा लेंगाकना थबकया पाइखटले अना लायेंगी लमदा हेना खुमांग चौक्सिननबा सेंफम हेंगतखिबा लेरे हॉस्पिटल असिना लुनानबा हॉस्पिटल अमा ओइरकपा ngamba asi चौक्थोक्सनिंगाइने चाही अनि अहुम कोविड के अरुबा मतमदा मियाम गे हेल्थ केयर गे मतंगदा डॉक्टर नर्स अमदि स्टाफ सिंगना अवाना थीदना लौखिबा थौदांग अदु काउथोकपा चुमलोय अमरोमदा नेशनल फैमिली सर्वे गे मतुंग इना स्टेट असिगे फर्टिलिटी रेट हंथरकलिबा से कननिंगाई ओइरे मसिना मरम ओइरगा लाकतौरिबा चाही कुंथ्रा रोम सिदा पॉपुलेशन दा करी फिवम लाकनी हाइबा खंगबंगमद्रे हाइके थौरम अदुना ASI मणिपुर स्टेट चैप्टर की चेयरमैन नेप्रम संजीव ASI हेडक्वार्टर्स की प्रेसिडेंट डॉक्टर जी सिद्धेश रिम्स के डायरेक्टर डॉक्टर सांता अमदे अमासी गे प्रेसिडेंट सोरोखाइवम जुगेंद्रो सोरोखाइवम सु सरुग्याखे by the people, by the patients, and this is one of our important thing that we took into consideration, that the out-of-pocket expenses has to be minimized as far as practicable, and trying and increase the budget for the healthcare sector from the existing ones, because as I've said, COVID has taught us a lesson. COVID has taught the administration a lesson that we need to increase the healthcare system. That's why through the ECRP 1 and 2, trying and develop the healthcare facility at the remotest area. In our thing, the remotest sector are the ones where we have the PHSs. We're trying to build up all those areas, and so that the healthcare system at those periphery also gets improved. And I can well imagine the patients that comes to this tertiary care, one of the premier institute of our state. अहानबा इंटरनेशनल जियो डाइवर्सिटी डेगा मरी लेना जियो हेरिटेज कंजर्वेशन एंड लोकटाक लेक हाइबा हिरमदा नोमगी ओइवा सेमिनार अमा लमफेल पाट लेबा एनजी कॉलेज ता पांगथोक्रे फेडरेशन ऑफ गवर्नमेंट कॉलेज टीचर्स एसोसिएशन फेगोक्ताना एनजी कॉलेज का खुसमनदुना पांगथोखिबा सेमिनार अदुदा मणिपुर यूनिवर्सिटी गे स्कूल ऑफ ह्यूमन एंड एनवायरमेंटल साइंस के डीन प्रोफेसर सोइबम इबोटोम्बी एनजी कॉलेज के प्रिंसिपल अशोक आरसी थंबालमरी कॉलेज के प्रिंसिपल प्रोफेसर KH मोहन फेगोक्ता गे वाइस प्रेसिडेंट के सनातन शर्मा अमदे तोंगान तोंगानबा कॉलेज सिंगी ओजा सिंगना सरुक यादुना पांगथोखे थौरम अदुदा चीफ गेस्ट ओइना वर्चुअल गे खुथांगदा एजुकेशन एंड एक्सटर्नल अफेयर्स के यूनियन मिनिस्टर ऑफ स्टेट डॉक्टर RK रंजन सु सरुग्याखे थौरम अदुगा मरी लेना डॉक्टर RK रंजन हाई अखोइगे अकोइबदा लेरिबा थवाई पानबा अमदे थवाई पानदब कया असिना अखोइदा नाकोइनना अमदे हकथेंगना कानाबा कया पीरे लेजरिबा रिसोर्स सिंग असि निंगथिना ngaksenuna tungge mirolna sizina honaba अखोइना होनफम थोके लमदम असिगी तांगलबा
Lan oiriba Loktak Patpu Geological Survey of India na heritage site ama oina sakhangle tanglaba lamdam masigi resourcing ningthina ngaksin na bagi pandamda thoramasibu siliba fegok tabu thagatwa phongdokhi Manipur thengariba mapung oina khoi mausagi leijaramba khoi resource mayam se sing part rural natraga khoi leiriba thengariba mayam se kamai torga khoi nungai taba amadi future generation da khoi policy making da adu public ne aware werga masi tor kadage habidugi matang tawjabani khoi for the first time tawbani adu matung da di khoi kitang hena chawraga sigi issue awareness global going se tawrabina khoi Manipur thengariba mayam se khoi policy level da politics level da stakeholder level da duga further research Loktak Dega Mari Lenana Conservation and Wise Use of Loktak and Associated Lake Haiba Hiramda Nongmagi Oiba Workshop Mamangasi Mangolnganbi College Ningthokongda Loktak Development Authority na Sinduna Pangthokre Thoramaduda Power Amade Forest Minister TH Biswajit LDA Chairman M Asni Kumar Director L Vagaton College Asige Principal RK Birjit Amade Kumbi College ki Hanagi Principal K Jugeshwar Sarugya ki Minister TS Biswajit Haikibada Loktak Amade Akoibagi Pat Natraga Atangba Pot Ama Kansi Hairabadi Achetpa Ware Mama Loba Matautai Aduna Ngasigi Workshop Asida Kanawatan Natana Loktak ki Akoibada Tariba Micham Miyamga Punna Tanaraga Kanaduna Hotnaba Matautai Haiki Hamba Kebulam Jauda Minister Hek Merpuga Akoi Liba Akoi Hodia Economy Adu Maduki Mitu Ulaga Habdagi Adu High Music Akoi Liba Lokaki Piasta Lona Galakoi voting Torkana with team which are power Sindi Bugi Watuki Amne Aduna Equina comes in with the Lokakan the Haragati Equipment for resolving the Winamudai. The Market Prime Minister Hodoki Ladiba Sanklapa City Akon city kali ko pura phanabe da mukta ikon masi resolution ama lawa resolution to pass of basi tarkale adana workshop sida the natana to peripheral area akoi fighting most importantly protect together one api ke do singi do ko the peripheral area da leri walo ta kisi akoi basi Thoramaduda LDA Director L Vagatona Loktak Park Asi Tungkoina Scientific Oiba Mowongda Ngak Selaga Kanduna Thamnana Bagi Matangda Khana Nainana Ba Workshop Asi Pangthokpani Haiki LDA Chairman M Asni Kumarna Square Kilometer Chani Kuntrage Park Chauriba Pat Asi Ngasidi Pamdaba Mowongda Loshinba Kaya Leire Masi Sengdona Ba Kanna Honari October Thasigi Manungda Sengdok Pangamba Yai Aduna Chief Minister Amade Minister Ga Tanara Loktak Pat Kananaba Kanna Honagani Haike. In process, my elegant approach, my identified committee, which shape the policy show and was I am Lore, so that the Salim October Hashim, the Masimako, concluded with the bottom of the Saka, Kalagani, the Honorable Minister, the Honorable Minister, Tanara, stakeholder, Tanara, Loktak policy, and the Sweria, Tamaga, with policy Kananaba. Honagani and Party social multiple interventions for Bakal Maka Kiagi, political will available essentially something can get a certain many others again. Afaba Miyamna Matau Tamjaningai Oiba Wangange Hairabade Afaba Miyamna Tamjaningai Oiba Tabak Tobiu Haina Langtabal ACG MLA Karam Shyamna Fungdokre Wafamasi Ngasi
Shubhakumar Film Production na puthokpa Manipuri feature film Thang Chani Haiba film ase Manipur State Film Development Society MSFDS da premiere show utpage thauramamada phongdokhebani thauramadu Langthabal SC MLA Karam Shyam Singh Film Forum Manipur ge chairman Laimayum Surjakanta Sharma Social Welfare Government of Manipur ge director Ngangom Uttam Singh amade project consultant Soibam Nando Singh na thauram ge athoiba mitunglen oina saruk yakhe Thauramadu mari lainana Karam Shyamna Makataradun Hai Film ama puthokpa matamda premiere show gi matang yorakpada artist singna laugadaba role laudaba gi mami chauna tari artist haiba si miyam gi damak kathoklaba miyoi amani makhoina miyoiba kayagi punsibu pelhanba ngamdrabade artist amagi magun chendrabani artist bu thak wangna khanaraba matamne script writer singna su thokiba thodok wathok khudingi mami tahanbiu haurakliba naha singna message piba film puthokpiu paisa khaktangi khallaga film puthokpiganu amade film ge marketing leitrabasu hanba leitana changsilliba film ge lamda khongdariba artist singbu thagatpa phongdok I haina su phongdokhi Handak pangthokadoriba Manipur University MA MSc amadi vocational course session lisingani kunithoi kulumdoige oina tongan ba department gi entrance test examination da niyam chumna amadi ayed apan yaudana pangthokpinana ba Manipur University Council Desam MUC Desam ge maikaidagi khanglakle handak pangthokadaba entrance test ki oina Manipur University gi lairiba authority amadi tongan ba schools tongan ba school ge makhada lairiba department singna niyam chumna amade matik chaba mahiroi singbo entrance test asida khananaba amade matam chana examination taunanaba amade Manipur da lairiba students organization sing amade mushuna su mateng pangnanaba amade meeting changnanaba desamna thadorpa cherola mana hairakle loinana karigumba handak pangthokadoriba entrance test asida niyam kaina aranba lambida entrance test tawramba thoklabade Mahiroige Kunaige Singnabani Haina Lobada Natana MUC Desamna Akan Mamongda meeting Changani Amade Tumina Lesiloi Haiba Aranba Tabak Tobasing Amade Chenaba Department Natraga Chenariba Miway Kudingmag MU Desamgi Maikay Dagi Lokalakpa Tabak Kudingmag Masamasana Yazagadabani Haina Fundorakli Kontauzam Kendragi Kaigruzam Mamang Lekaida All Manipur Nupi Marup Konthauzam Area Committee ge Kuntaruk Suba Chahi Khudinge Pangthokpa Area Conference Pangthokre Konthauzam Borkaina Wayan Jamrita Amade Haubam Ruhini Maru Oiba Mioina Sarugyake Ngasigi Tharamaduda Haiguruzam Mamang Branch Nupi Marupna Irabade March Pass Competition da Ahanba Manalorakpada Nungaiba Fongdoktuna Morning Star Club na Trophy Piduna Pugning Thawat Kibagalwinana Mikok Thonglaklaba Mahiroi Singbusu Manapike Kaikol Semgat Chagatpa Nupi Marup Amade Kaikol Youth Development Club na Sinduna Taramangarak Suba Mahiroi Singbo Pugning Thogatpa Thoram Ngasi Imphal East ki Manung Chanba Kaikol Community Hall da Pangthokre Thoramaduda Kaikol Youth Development Club ke Secretary Telem Romena Hai Kaikol gi Akoibada Lairiba Mahiroi Singna Class 10 Amade 12 ke Parikhada Mark Wangna Fanglakpa Amade Khulasida Sana Khonaba Ibagi matangda mingchat purakpa miyoisingda pugning thogatpani
थौरम असिना मखोइना हेना होनानिंगबा लमदम असिगे थबक कया तौरकपगे वाखलोन फावरकनी हाइना थाजै खुनाय अमा सेंबदा महिरोइसिंग अमदे ममा मपा ओइबसिंगे थौदांग चावे हाइबसि अखोइना खंगमिननबा मथौताई अफब लमदम अमा पोरकननबा अखोइ पुन्ना होनामिनसे थौरम अदुदा लिसिंग अनि कुनमाथोइ अमदे चाही असिगे क्लास 10 12 दा मार्क वांगना फंगलकपा महिरोइसिंग निफुनिथोई सुबा नेशनल मास्टर एथलेटिक चैंपियनशिप लिसिंगनी कुनिथोइदा गोल लौरखिबा टेलेम प्रमोदिनी अयेबी तोंजम सरोजिनीदा मनामथुम पीबगलोइना लैकाइगे अहल ओइरबसिंगदसु इकाइ खुमनब उठखे थौरमदुदा कैकोल सेमगत छागतपा नुपी मरुप की प्रेसिडेंट टी इनाउ सोशल साइंटिस्ट धनबीर लाइश्रम मोहुद डिपार्टमेंट के एग्जीक्यूटिव ऑफिसर CH अनन लिलकुटी ग्राम पंचायत के प्रधान थोंगबम रॉक्सिनी सुसरुयाखी खुदी लेप्तना पांथोकजरकपा ngasiga thana 15 suba mahirosing pung Kudol pot amam pibagi thorom asi karigi damakta pangthok libano haitagadi khalak liba ilekai sigi satra singsibu tungi lambida hena makoida interest piba amadi club na tawba yaba mating ni sabana tawba yaba mating kogi mama pa dagi phangba kana kaino singadu mating singadu kitang awat apa lerabasu club ki side tagi ni saban ki side tagi karadang oirabasu moida mating oinaba amadi makoida increase oina makoida pulling thogat oina si pangthok sabani लमदम असिदा मेंस्ट्रुअल हाइजीन गी मतंगदा लाकपा मतमदा इमुंग अमगी ममा नत्रगा मचिन मनाव फावबा हंगोइनबगे चटनबी अमा लेबना नुपी सिंगी तुंगी पुंसीदा लाइना लायोंग कया पोखल्ली हाइना कॉमनवेल्थ गेम्सदा जुडो मसानदा सिल्वर मेडल फंगलक्तुना लमदम असिगी माइ पुरखरबी सुशीला लिकमाबमना फोंदोक्रे वाफम असिंग असि V2 केयर Human Social Welfare Foundation na CRPF Welfare Association CWA ga khutsamnaduna Henkel India ge senthang makhada sinduna menstrual hygiene gi matangda nongmagi oiba awareness program ama langjingda leiba CRPF Manipur and Nagaland sector ge recreation hall da pangthokibani Thawra maduda Commonwealth Games da judo masanada silver medal fanglaktuna lamdam masigi mai purakrabi Sushila Likmabam Manipur and Nagaland sector CWA ge president Rajni Datta IGP Manipur and Nagaland sector CRPF Sandip Datta Henkel Adhesive Technology ge CEO Sunil V2K ge general secretary Padmaja Jha amade atai makok thongba official sing Tongan tongan ba school kaya ge satri sing amade Manipur Handicap Foundation ge mioi sing na mapung oina sarug yaduna pangthoki thoramaduga mari lainena Sushila na makhatara duna hai ngasi pangthok liba awareness program asi lamdam asige nupi singge khwaidagi kanaba makhalge pauktak pigadaba program amani aduna ngasi pangthok liba awareness program asi mafam asida khak pangthok pagi mahutta khungang singda chatuna lamdam asige kachin koya sinba thungna awareness program ase pangthok haningi haina su phongdoke hygienic ki matang se awareness mama mapa sing na su tang keno toba koi nupi sing su ikai bayoi kai boy koi mama mapa mang su haidok pangam daba degi parents ke na su guide to pangam do mayam yawe do sumaina sigi koi keno gi matang se awareness yamna faina khale du Manipur gi atoba toba jaga sing da koi lekai sing da mai toroga sigi menstrual hygienic ki awareness pihanjani Amaramda CRPF Welfare Association CWA gi President Rajni Datta Nahai ngasigi program asina nupi oibi singda menstrual hygiene thambagi kanaba sing mamutta na khanghanduna tungda thoklakadaba khudongcha daba singdagi ngakthoknanaba hodabani ngasi Henkel amade V2 Care anina achoba mateng tawduna lamdam asida pangthokliba awareness program asi thenglabasu thengna afaba khongthang amani haina so makhata khe एक फीमेल के अंदर एक नेचुरल सिस्टम है बॉडी का और जिसको हम लोग स्पेशली हमारी सोसाइटी जो है इसको बड़ा डिग्रेड करके समझती है लेडीज़ को लड़कियों को बहुत पीछे ले जाते हैं कि पता नहीं उनके साथ क्या पाप हो चुका है कि वो लोग आगे नेचुरली वो आगे बढ़कर हर काम नहीं कर सकते बट ये एक बॉडी का सिस्टम है जो हम सबको एक्सेप्ट करना चाहिए और इसके लिए हमारा कावा और ये ऑर्गेनाइजेशन इसके साथ लगी हुई है हमें बहुत खुशी है कि हमारे साथ ये इतने अच्छी टीम यहाँ आई है और बच्चों को अवेयर कर रही है इसके बारे में कि ये मेंस्ट्रुअल हाइजीन जो है
ये हमें अपने अंदर बना के रखना चाहिए। अदरवाइज़ अगर हम थोड़ा सा भी इसको निगलेक्ट करेंगे, इससे बहुत सारी लेडीज़ के अंदर बीमारियां हो जाएंगी, जो कि हमें इन द लॉन्ग रन पता चलता है कि हमने क्या चीज़ निगलेक्ट कर दी, जिस वजह से हमें तेंथा खोंगबाल द लेबा इमा इनाउबी निंगसिंग महैकोल गे नुमित हुमनी चुपना चथगदबा इमा इनाउबी निंगसिंग लिटरेरी एंड कल्चरल मीट कम टीचर डे गे थौरम ngasi महैकोल असिगे कैंपस दा होदोखरे ngasi gi thauram aduda ima inaubi ningsing mahikol ge founder Tekcham Nandalal Manipur University ge law department ge assistant professor Namaira Pam Brazakanta advocate Sukham Premjit amasung social worker Kartik Maibana sarugya ke mahiroi singe dance jagoi rhyme poem body builder so amasung yoga sona chingba tongan ba program amade competition singna mapung oiba thauram oike lairik tamba haibasi lambi laitaba amamba mafamda mai kaptuna lambi thiraga chatpa adugumbani lairik tamlingai sidadi maheroi singna anganba mai ama paiduna chatlaga manaba khunai ama awonba lamdam ama loinana tungi horakliba mirolbu kananabagi hak mayam ama puraknanaba hotnabada education asina maroiba thodang lagwedoribani malem asida kari तौरीबगी हाइबा असि अखोइना तमलिबा इहै असिना थिबा ngamgadoribani ngasigi wangangloi singna phongdoknakhi mayai kaithel dagi MD Rasid Ahmed Elai Sanayai chahi kuntra taret pu nongpo kaithel manbi dagi mama sakpi malem nganbi na mating pangbiyo haina kobi khraba sina phangkhiba si thamoi sokna nungaite asigumba mihad asi tungda amuk hanna thoktananaba mari leinaba singna chenaba sing fabiduna ain gi matik chaba chairak piyo haina leikhidrabagi mache hazirana Manipur lenga ke CM and Beren ge pungning chingsilakli wafam singasi mayai kaithel da mihada sigi mayokta chathakiba wakat mifam amada hazirana phongdokhibani mahangna hai MD Rasid chahitara hena nongpo kaithel manbida leiba laishram manglembi ge yumda leirakhibani yum palaba tungda yumda amuk leirakhibani haujek mahak chahi ahumrom surabi machanupi ama aduga tha taruk khakta ngairibe machanupa amaga leiribani ekoi dringai de mamangda manglembi na yumda laklaga ima yam ware sen khita mating pangbiyo hairakhe tha sigi tang mari ge numidang pung nipan rom tabada mating panglunaba manglembi ge yumda chatkhibani adubo chatkhiba numittage call tawbada masa tumthakre hairakpa call paidaba switch off thamba na chingba tawbadage masaga paw amata fangnaba ngamdana lairakhe tha sigi taret ki ayuk ta call tawraklaga yambem PhD da siraga leire hairakibani asigumba thamoy yamna sokpa mihad asi tungda amuk hanna thoktanaba mihad asida chenaba sing athubada fabiyu chairak fanghanbiyu mihad asigi achumba wayel phanghanbada JSC na changsilakpa khongjang singda lamdam asigi achumba pamba CSO sing club organization sing amade micham miyamna saugatpiu hainasu hazirana miyamge pungning chingsilakli wakat mifam aduda mihatpa sing chairak piu Rasid Ahmed mihat ke achumba wayel fanghanbiu haina iba play card sing sizinake Rasid Ahmed hairiba sanaya isi aigi naunu pa yai mani magi machi ahanni aisi ma maran sublai leite kaithe man bi hairiba jaga khara mateng piyona ma pigane na chatkibani siraga ma utuk oina phange sakar gi maigai dagi mateng pangbiyu aduna magi mihat pamisi puthok piyu nakoi sakar na kungjang changbiyu ngasi mieng changbiyu sakar na Lions Club of Imphal amadi Lions Club of Imphal North ka khutsamnaduna ngasi Lions Service Day pangthokre thauram asiga mari leinana club anina awang wabagai Health and Welfare Center ki campus ta leiba ahal lamange potha sangda chowkri dustbin carom board LED bulb nachingba potlam sing khusinake Lions Service Day ge nungi oiba warol piraduna Lions District 322D gi past District Governor Lion H Manikumar na hai Lions Club asi June lisingamaga
Chamapan Taratareta Melvin Jones na hudoklaba tungda masigi ihan hanba convention adu chahi adumaki October tang nipandagi tara fauba Texas ta pangthoki hairiba numit asibu ningsingba oina malem asida leiriba Lions Club pumbana October tang nipan asida Lions Service Day haiduna miyoiba kunai kanaba thabak service pangthoktuna lakli ahallamalgi potha sangasi semgat khiba gi matangda awang wabagai health and welfare center gi community health officer Ranita Maibamna haikibada imung amagi ahal laman singna macha masuna office natraga mahai tamba chatkringaida yumda matomta lehauba loneliness asina wakhal lainana chingba narakpagi maram oirakle masipumna mak asidagi khara makhai ngakthokna ba potha sang asi sengbatuna makhoina ngaihak pullaga nungaiba mikup khara lenbagi tanja fangli mafam asi yoga like exercise amade recreation chingba Pangthokfam oi Lions Club of Imphal ge President Lion Dr. P. Brazamani amade Lions Club of Imphal North ke past President Lion and Raghumani su Thoramaduda Wangangkhe loinana awang wabagai Development Committee ge Secretary na Lions Club anida Potlam Singh Kusinnabi bagi Tobimal Khangba utke Marketa Lyric Laibigi Chang Handarakli Basi Ahan Singa Angang Singa Warida Saithabada Kenarakpa na Oigadra Haina Department of Social Welfare Government of Manipur ge Director Ngangom Utamna Fongdokre Wafam Asingasi Patriotic Writers Forum PAWF Manipur na Sinduna ngasi Mani Tayen Jamna Iba Paukhum Fangkidraba Wahang Haiba Lyric Asi Manipur Press Club ta Fongbagi Thauramama da Fongdokibani Thauramadu Department of Social Welfare Government of Manipur ge Director Ngangom Utam Singh MCS PAWF Manipur ge President Nauroibam Khamba Luwang Hingang Gram Panchayat ki Pradhan Konjengbam Jayanta amade eminent playwright Manaubi MM na Thauramgi Athoiba Mithunglen Oina Sarugyakhe Thauramadu mari lainana ngangom utamna makhataradun hai hauziki naha singna nong fadok book fair chatuna lyric leiba natana angang singna bookstore da changduna lyric leiba haiba asi khara wana thoki aduna naha singi team ama semduna yumda changhanduna lyric yonbana lyric leibigi chang hengalakpa yai yumda Changaga yonba haibasi miyamda lyric adu lining nana ba mawongda lyric adugi matangda explain tawduna yonbana lining bage ihol ama poklakpa suyai haina PAWF na athubada yumda chatuna lyric yonana ba committee ama semna ba hotnabiyu haina su fongdoke Hauji ayam babena lyric si makhal fong lyric pa bagi sang wat panara lei bagi sang wat panara marketing da phina suan bagira marketing taw da bagira script si ohong banai bagi na ha ga han ga script khena bagira question mayam ama lai ai si chahi kun gi mamanga lyric yon ba chala adugi lyric yon ba mati ma chahi ama khare helap chatam ba matam sida matugi experience am kana ki alaina hujik ning jang ai si akoi gi sumaina writer mayam ama na oja mayam ama na phumi ba lyric sing se bookstore da tham bana ta Akoi nahagi team mama sembalaga yon bayagada haiba question commission system da tawgera nasai ad kai no ai na je ningi di nasai hojik si bookstore da chatlaga lyric leiba bise masi am tuina thoko po na te mi khara ni lyric maromar da no ba lyric kari thui ke do ni ma chatlaga lyric po du ba mi je masing ya yum da yon bala ko matam da di leikai da office da yum da yon bala ko matam da di Urakanda magi laiki mai kum urakanda masigi review Ngasi Jiribam Forest Division Sinduna Uchathol da leiba DFO complex ta Future of Wildlife is in our hand haiba team da Wildlife Week celebration pangthokre Thauramadu da Hilghat GP gi Pradhan L Somarendro LDC Jiribam Forest Division M Kamini Wildlife Warden Jiribam Forest Division H Rajen Kumar Sarugyakhe Wildlife Week celebration ga mari lainana chahi asige September 15 da pangthokiba on spot painting competition slogan writing competition amade essay writing competition da first second amade third tarakraba mahiroi singda certificate kaloinana cash prize kusinake
Future of Wildlife is in our hands haiba thimda tha asigi anidagi chatharakiba Humfutaret suba Wildlife Week ngasi loishinba numit ka mari lainna Thobal Forest Division gi midyang makhada Kakching Range na sinduna Karung Pata Bird Watching Camp Nature Walk amade quiz competition na chingba pangthokre Thoramaduda Kakching Range ki Range Officer Laishram Dinesh Yaripok Beat Office ke Beat Officer Surendro Palel gi Beat Officer MD Salaudin amasung Chonga Foundation Manipur ge Chairman WANGKHEMCHA Maroiba Miyoi Singh oina sarugya ki Kakching amasung Thobal Range ki makhada leiba tongan ba forest staff singsu amasung tongan ba school singi mahiroi singsu sarugya ki Private Schools Development Council PSDC Thobal District Linkhatuna Thobal District Manungda Lairiba Private School Singi Welfare Gidamak Thabak Taurakpa Chahi Tarahumdoi Mapung Farak Pagaloinana Council Asigi Tarahumdoi Suba Foundation Day Lisingani Kunithogi Thoram ngasi Thobal Okramda Laiba Paradise English School ge Complex sa pangtokre Thoramaduda PSDC Thobal ge Chief Advisor Dr. O Ibopisak Headmaster EGF School President Dr. N Ranjit Principal Paradise Higher Secondary School amade former President KH Manjor Mangang Chairman KM Blooming Higher Secondary School na atoiba mitung sing oina sarugya khe Thoramadu ki saruk amang oina PSDC Thobal District ki manung channa lairiba district asige private school kuntraga marigi oza amasung mahiroi singna recitation thiba amade entertainment show kaya utkibagalhoinana school sing asige best teacher awards amade best student awards sing PSDC Thobal District ke makaidage yenthokduna oza sing amasung mahiroi singbo pungning thawatki Union Home Minister Amit Shah ngasi BJP na luchingba lengak na awang nongpok lamdamda tangdu laitaba puraklaba matamdata Armed Forces Special Powers Act afaspa laktokani haina Guwahati da BJP gi office sangabada fungdokre Atal Bihari Bajpai Bhavan haina mingthonba square feet lising Maudraga manga pak chauba awang nongpokta khwaidagi chauba BJP gi office Union Home Minister Amit Shah na sangabada hai Congress ki luchingba Rahul Gandhi na lising ani taramapan ge mikhalda mai paklabadi afaspa lokthokani haina miyam ngai hakki nungaina na ba thajaba thamke adubo BJP gi oinadi awang nongpokta lalhobagi irang loisinduna ing tappa lamdamama oiraba matamdada afasfa lokthokani haikibani awang nongpok state singda BJP gi lengak lakpadagi maikai khuding chaukhatpa purakpa ngamle mahakna Assamda toina thengnariba ising ichaugi khudung chadaba asi chahi manga gi manungda matam pumbagi oina loisinna ba hotnagani haina su thajaba thamke BJP National President JP Nadda amade CM Himanta Biswa Sarma su saruyake उत्तर पूर्व में भारत को तोड़ने की प्रक्रिया कांग्रेस चुपचाप देखती रही मोदी जी ने आकर भारत तोड़ने की प्रक्रिया को बंद कर भारत को जोड़ने का काम किया है मित्रों भारत को जोड़ने कि भारत जोड़ने के लिए एक भी भाषण करे बगैर कुछ और प्रयास करे बगैर कैसे भारत को जोड़ा जा सकता है इसका ये उदाहरण है 32 Battalion CRPF Loktak Project ki ground da chathariba Inter Battalion Kabaddi Tournament ngasi ayuk sanakiba anganba semi-final match da GC Imphal bu ama mapanda BN amadi anishuba semi-final match da Taramari 143 BN na 32 BN bu maitiba pikre 32 BN CRPF na sinduna tha sige taruk tagi chatharakpa CRPF ki Inter BN Kabaddi ngasi Manipur amadi Nagaland sector gi IGP Sandip Dattana chief guest oiduna BN sige playground da loishinkre tongan ba CRPF ki BN singna sarugyaduna pangthokkiba tournament adugi final match da 143 BN na point Yankai Nipan Fangduna winner oikiba amade 109 BN na point nifunithoi Fangduna runner up taki District Sports Association Bishnupur na sinduna mini stadium Bishnupur ge ground da chathariba tarataruk suba late and Balananda Singh Memorial Second Division Memorial League ke ngasi sanekiba match da GDC Thinungaibo NGYDC
ngakchau pokpina mari amada maiti bapikre ground asida sanekiba atopa match amada YWN inthokong amade Loktak FC Loktak project anina panjal ani chanaduna draw oikre state asigi oina hawkiba pungkun marida mioi punna mioi amata positive oikidre mioi amata siba yaukidre COVID-19 common control room dagi thadoklakpa report amagi matung inna hokiba pung kunmarida punna mioi amata positive oiba yaukidre hauzik fawda punna mioi lising aniga chamaga nifumapan laikidre state asigi oina hauzik fawda mioi lag ama lising kuntra mapan ga Chanipan ga kunmanga positive oikre masigi manungda mioi lag ama lising kutra taret ka chatruka umfuma thoina recover tawbang amkre active case ta mioi tara manga leire recovery rate na chada maudrani pan dasmik mari mangani loisilak pada maroi baba umukhana lamsingda magi furuk ki oiba kumhaidi lei adubo furuk khuding makki oiba mera hauchongba thoramasidi ani suna leite haina ningthau leisemba sana jawbana phongdokre Manipur police na fagat khiba yamlaba mayai kaba polam kaya Union Home Minister Amit Shah gi mamangda maithaduna manghankre Yelahumi Maitai bu ST lista Yohanba Laingakna Khana Rakliba si Matam Sanglakle Miyamgi Apambadi Thabakta Ontok Pirakpa Aduni Haina STDCM na Fongdokre You legalize toba Kunagi Kankul Mutadnaba Hotnaba Taurang Amani Haina Sinam Nonglaimana Fongdokre Yumtham Nariba Laibaki Mioi Singi Pukning Chinchinanaba Medical Tourism Sakhananaba Tourism Department Gatanari Haina Health Minister Sapam Ranjana Fongdokre Amade Haukiba Pungkun Marida Manipur gi oina COVID-19 gi anoba case amata thingna khidre asiba amata yaukidre Poni TV na sandok leba Manipuri pau mideng tabiri basing bukan na baya thang nijari pinabirisi